Paushada Yumpam Oiba Maroiba Pau Karab de Dojari. Class 6 Tagi at Faoba School Kaba Thingjinkhre. Mioi Taraganitoi positive Oike. Laibaka Sida COVID-19 ki Oirkliba Pipam Amade. Manipur da Su Laina Asiki second wave Lakadra Ibaki Singladuna. Section Taurang Lokapo in a class 6 Tagi at Faoba ki Mahi Racing. School Kaba Thingjinkhre. Amarumdana Pungkun Mariki Manung the Mioi Taragataruk positive Oikiduna. Positive Oibaki Masing Hengalak Pambarakta Aukiba Pungkun Mariki Manung the Su. Manipur da Mioi Taraganitoi COVID-19 positive Oiba thengnare. Haukiba Pungkun Mariki Manung the Manipur da general population dagi. Nupa ahum nupi mapan punna Mioi Taraganitoi COVID-19 positive Oiki Adumapo. Pungkun Mari Asigi Manung the Mioi Amata COVID-19 Laki the Bagi report late. Health Department ki Wangang Loisu Oiba Assistant Director Health Docter Khorom Sasikumara Thadorakpa Cherol Amaki Matungina. Mioi Taraganitoi positive Oikiba do Impal West RD Ani RD Wing 4 Caesar Hospital Ani Babina Diagnostic Amasu Mai Pakpida Ahumne. General population dagi positive Oikiba sing adu Impal East dagi ama Impal West dagi Taret Besnupur dagi Ahum Amasung. Senapati dagi Amane. Makoi Loinabi Contract Tracing Jauna Medical ki Oiba Darka Laiba Tabak Sing Lokale Aire. Amarumda Haukiba Pungkun Mari Asiki Manung state Asida COVID-19 na Mioi Amada Sigide. State Asida Kasi Faoba COVID na Laikidaba Masing Chahum Humpodara Mangane. Docter Khorom Sasikumar Giserul Asina Makatara Duna Haukiba Pungkun Mari Asida. COVID dagi Faduna disaster Kiba Mioi ni Pane. Makoi Manung the Marina Home Isolation Aduga Marina Manipurgi Mapanda Transfer Docter Aire. Ngasi Faoba Manipur COVID-19 positive Oikiba Masing Lising Kungamapan Samri Humpodara Mangane. Masih Manung the general population Kungatar Lising Kungataru Subna Kulumdoi Amaso Central Security Force the Lising Home Samri yang Toine Adoba Pagat Kiba Masing na Lising Kunmapan Subna Mapane Masih Manung the general population Lising Kungamanga Sama Humpodara Nitoi Amasong Central Security Force the Lising Home Samri Kuntragataret ne Serola Sinamaka Taraduna House State as the lady by active gas Masing Marfu Drama Toine Masih Manung the general population the Marfu Amsong Central Security Force Taragama Toine Pagalapagi Sangchada Marfudara Nipan Dasmik Mari Amane. Serola Sinamaka Taraduna Hai Ngasi Faoba Manipur COVID vaccine Kapkhre Masing. Lising Marfudara Matoi Chani Umpudara Nitoi Sokle. Masih Manung the healthcare worker Masing the Lising Kuntra Matoi, Champan Subna Marini Aire. Narang Hita Kapkhre Masing na Chatret Kunganitoini Aire. Sairagasi April Nipan the Indigo Flight 6E2615 Ru 1 Dagi Taragahum Doida. Tonglakiba passenger Singna. Atoppa the common COVID control room 1800-345-3818 Natragana Marilenaba district surveillance officers in the Paupin and Vaserolas Namakatana Kangalagle Nagalamurum the Manipur police Lokotpa section Torang the COVID-19 ki SOP Nikti Nakataba Mioi Chani Hum Dragataret Nasi detain Toragapunda Lupalising Fuganitoi Chadru Kisan from Pine Tielagatadokre Haina Manipur police ki Nodal Officer COVID-19 IGP Operation Iprio Commander Thadorakpa Cherola Mana Haire. COVID-19 Lashet ki Anisuba Web ki Oirli Pipa Masi Yanglaga State Legana. Government Amasung private institution school singda class 6 tagi 8 Faoba gi Oina. Mairosin school kabada Kudak tagi ating Batamkre. Ningsing Bajai Manipur Legana Hadakta Tokiba order Amana. Class 6 tagi 8 Faoba offline the class down school kabagi Ayaba Pikibane. Director Education SL Nandagaban Ngasi Tokib order Amagi Matung. Makataba order Mathoktriba Faoba class 6 tagi 8 Faoba gi Mairosin school kabada ating Batamkibane. Atoppa Pau Amadana Sajibu Nongma Panba Cherau Bunamita Ima Kaithel Sing Hangan Biu Haina Pongtok Naragle. Lamdamasigi Puariga Sagonatuna Laklabamitai Purki Sahi Haubanamit Sajibu gi Nongma Panba Cherau Bunamita Lebak Miam Gitangai Fatna Sangdaba Yatraba Polang Sim Laiba Pangnana Bagidamak. Koiramban Ima Kaithel Langak na Hangan Biu Haina Kaithel Pambi no Pising na Pongdoragle. COVID-19 na maram oiduna matam kuina tha kaya Kaithel Pamba yaraktabana. Kaithel Pamba Ima Evil Sina Awaba kaya mayuk na duna lakibane. Lagak na sahi asigi January tara mangati ki Kaithel Pamba gi ayaba PBK. Adubo tha kaya puchay John Bayaki dabadagi thengna khiba awaba sing adudi kokpa ngasi sungamdre. Police na Yumdagi pukhiba echabu atoppa mfmdagi fabani haina marak sirkpa Yaningde. Yumda police laktuna thong hangdo halaga wari amata sanasi haina mamagi mamangdagi pukhiba echanupa sinthabu atoppa mafam amadagi fabani haiduna echada maral mayam ama police na sizilakpasi Yaningde. Echabu atubada thadokpiu haiduna sintha laisram ki abokpi laisram ongbi tambak lemana phangdorakle.
Coalition Against Drug and Alcohol kada Thobal District Committee Secretary General Laisram Herojit Allies Sinthabokari Maramgidam Pavono Atubam the condition Amata Yagdana Tadok Piu Idonangasi Hirok for 3 Samprat Hungda Laikai Miamno Wakat Mifam Zatagre Wakan Mifam Aduda Saruyakiba Sintagi Apokpi Tampak Layman Makatana Hai Yumda Police Lactuno Wari Amatas Hage Idon Isabo Pukhibani Aduakari Amata Dojadaba Isabo Makoina Maral Mayam Amapisin Bani Yumdagi pukhiba echabu atoppa mfmdagi fabani haina harakba laibak thibani aige wari amata sanasi aidun pukhiba echadu masak masa udaba ngasi ga thana namit humni rom sure aigi sanupa karamba mino haiba ngasi gi lekai miam asina sakhini haradon misam amabu wari sasi haina kauraga maral pisin ba Yaningde maramaduna echabu athoba matamda thadokpiu aige ngasi gi wakat mifam aduda Mibo pangphata phabagi hainabi thadokpiu athuba matamda sintha condition amata yaudana thadogo sintha phakiba Yaningde amasung sintha gi maral karino haina thaba precursing sinaki amade miamaduna kholau kamrom su lauke wakarmi pham aduda hairok development club member singsu sarugyaki amadi sintha hojik club asigi su publicity secretary gi phampuri haire panbajabadi laisram herojit allies sintha sahikun ga taret churaba Mioi si thasi ki tarita faraba matung mathangi namita CGM Thobal gi mamang da puthokuna aina Thingjinkhre la lawlup UNLF ka samnai habagi maranda chief judicial magistrate Thobal na namit bangani police custody iman pikhrabane nakalamromda kadagi miyang makhada ningol club hairom chathaduna lakpa nisaga mari leinaba khongjang gi saruk ama oina lokhosai jogi case reinvestigation taw haina demand tawraduna hairok part 2 mai lekai da tha asigi tarita wakat mi phamki amade Khongjang adugi photo sing Facebook da upload tawruba amadi agitation aduba sinbagi damak sintha laisram bo mayumdagi phakibani amade Ningol club ki president khundongbam Sofia gi hairok part 2 da leiba mayumda su hairok police da thiba humbagi thabak chatharam gi haina imungi miosen phongdor khiba su laikhrabane Delhi gi Sarganga Ram Hospital gi dodar kontraga taret COVID-19 positive oire Laiba kasida COVID-19 case ka hena wangkhal ilngi chera kasida Delhi gi Sarganga Ram Hospital gi doctor kontraga taret Coronavirus positive orambaga Loiredana Docter manga layingnaba admit tawkhre Laibaka sigi amba maruiba city singkumna Delhi dasu haukiba sayul khara asida coronavirus case masing kahena wangkhalake nongmada thengnaba case masing sahi asigi ahanba oina lising taret henki mamanga changtamnabada haukiba numit khani asida hospital thingda patient masing hena admit tawkhibaga loinana healthcare worker kaya coronavirus balakpa yabagi risk sengalake atoppa yamna thamoi sokpa pau amadana UP the Nupi home COVID vaccine ki mahutta Anti-rabies Vaccine kapkhre Thamoi shokningai urba thawdok amata Uttar Pradesh ki Samli district ki government hospital amada Nupi home COVID vaccine kapagi mahutta Anti-rabies injection sing kapkhibagi matangda Thingjinkhre order ama thokre Nupi home masagi sahi humpudara Surabi Saroj masagi sahi humpudara Dithoi Surabi Anarkali amasung masagi sahi barfu Surabi Satyabeti coronavirus ki mahutta vaccine kapna nabagi damakta Kandala da leba government community health center da satke vaccine kaplaba matung da nupi ahum aduda anti-rabies lab singsin nabadagi makoi gi mungi mioi singna facility aduda progress tauke anti-rabies solution kaplaba matung da sarwas ki phibam soksilake ma koning ba phawi haina complaint tauke imongi mioi singna bhakbo private doctor amada pukhi amasung nupi aduda covid vaccine ki bhote anti-rabies vaccine oina kapkhre tabada mak thamoi sokpa galoina ngakhe nupi sing adugi mung singna chief medical officer Sanjoy Agarwal da complaint tauke Health Center adugi in charge Bijendra Singh na thawduk adugi matangda inquiry ama chatharagani amasong maralaiba singi mayokta akan action lokatkani aina phangdoke gari manungda sidona leiramle ngase yo pung nipalom taba matamda Lilong police station ki manung chanba oinam saumbung nganglok local aibong makha salam ayung bigi inter village lambi amada khamduna leiramba registration number yaudaba Maruti car S press omiki manungda Mioi amagi asi bhaksang yoramle lambi da satpa miyo sina thengnarakpadagi police na pau piraba matung asi bhaksang adu police na forensics expert ki kangbuga loinana lokhalaba matung Zelensky medal sing da postmortem gi damak thamkhre aire police tagi phangba pau gi matung ina laikhitraba miyo adugi maming RK Bikram sahi nifuga taret apokpa laikhitraba tongpi chana kawe sagolban maisnam laikai dagini aiba khangbangam le mangma taw karamna siribanu aiba hogjamaki ore sab chana khangbangam dre asi bhaksang yarom liba car adugi Thonglolam ki hari misi adugi matang da police na su moto cause case amalokhat pagaloinana makhatana thijinbagi thabak chathakre are makhatarakpa atoppa pau amadaso accident da mioi ama siraga mahaki Loinabi amasung masa ani sokle
ngarang nubidang amasung ngasi ayuk kilo naba nongyai matung pung amaga minute ni fumangarom tarak pada Bisnupur Police Station ki manung chenba tidem lambi ki kaino thongkha gi mafam amada car I-20 ama accident thokpada mioi ama thokdok thokpam da laikana bangamdana siraga car asida tolakhiba mahaki Loinabi amasung macha ani soktuna laikana khre khudong thiba thokdok asi payungna kiba I-20 car adugi registration number MN05A 8557 ne thokdok asida laikitapam mioi adugi maming ngangom Tikendrajit mitai sahi nifuga ma thoi churaba kumbi police station ki manung chanba kumbi tera khadagi engine nongyai mitai ki masano pane thaudo gasida sokpadagi lekan nariba mahaki Loinabi adugi maming ngangom ongbi Lakshmi masanopa Mayes amasung masanopi Mahirni are thaudo gasigi matangda Beslover police station na su moto da case samare start tawtuna lawatkhre case adugi FIR number 25/4/2021 ne case asi Indian Penal Code ki section 279 338 304A gi makhada register tawbani are laibak thiba thaudo gasi car asi ki self accident oigani are atoma ko matau karam da thoki banu haibi ki matang da police na lokat kiba case asiga mari lainana investigation chathaba aure aire aroi bedo content singa sigi maroi pau khara asi pau dum jariba Manipur local news YouTube channel amadi Facebook page asidagi yengbiri pupuna mak pathaga chari channel asina tomda kanar badi subscribe to video subscribe to biro molina like and share to busu gawi ngapna bakpu amakana thaga chari